ꯏꯄꯦꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ इंडिया गवर्नमेंट लेबाक स्टेट प्रेसिडेंट रूल थमजिनबद मणिपुर ख्वाइदगी मसिंग याम स्टेट ओइरे। इंडिया की प्रेसिडेंट द्रौपदी मुर्मू मणिपुर हौखिब फेब्रुआरी तंग 13 प्रेसिडेंट रूल थमजिनखिब असि थारग 13 सूब ओइदुना ख्वाइदगी मसिंग यामना प्रेसिडेंट रूल थंब स्टेट अम हाइबदु मणिपुर ओइरे। मणिपुर प्रेसिडेंट रूल थमलखिब असि इहान हाना कुमजा 1963 की जनवरी की तंग 12 प्रेसिडेंट रूल असी निमित 63 थमलब मतुंगदा सही असीमकी मार्च की तंग 18 लौथोखी। पीआर थमखिब सही असी मणिपुर यूनियन टेरिटोरी अहानब असेंबली इलेक्शन पांथोखिब सहीनी। मसिकी मतुंगदा कुमजा 1963 अक्टोबर की तंग 15 दगी कुमजा 1959 की फेब्रुआरी की तंग 19 फाउब नुमित 113 फाउब थमखी। मसीने मरम ओइरगे असेंबली स्पीकर रिजाइन तौखिबदगी हंग असेंबली ओइखी। मसीगी मतुंग मियाम स्टेट डिमांड तौरखिबदगी लॉ एंड ऑर्डर की फिवम का हेन फचिलखिदबदगी कुमजा 1959 अक्टोबर की तंग 13 प्रेसिडेंट रूल अमुक हन थमजिलखी। प्रेसिडेंट रूल असी सही अनी के नुमित 183 थमदुना कुमजा 1963 की मार्च की तंग 12 फाउब चथखी। मसीगी मतुंग कुमजा 1963 की मार्च की तंग 19 दगी कुमजा 1963 की मार्च की तंग 3 फाउब नुमित 390 फाउब पीआर थमजिनखी। मसीद नतना मणिपुर लेजिस्लेटिव असेंबली की एमएलए चोंथोक चोंजिन तौबदा लेंगा कायबदगी कुमजा 1963 की फेब्रुआरी की तंग 19 पीआर अमुक थमजिलखी। प्रेसिडेंट रूल असी सही असीमकी जून की तंग 19 फाउब चतनखी। मसीगी मतुंग तरकपदा लेजिस्लेचर सिंगी डिफेक्शन मरम ओइरगा कुमजा 1963 की जनवरी की तंग 13 की नुमित 19 की प्रेसिडेंट रूल अमुक थमजिलखी। अमरोमदा नागा अमसुंग कुकी की मरक थोकनखिबा हाना सुनबगी थौदोकना मरम ओइरगा कुमजा 1963 की डिसेंबर की तंग 19 स्टेट असिदा पीआर लौथोरखी। पीआर असी कुमजा 1963 अक्टोबर की तंग 13 फाउब चतनखी। मसीगी मतुंग लेंगाक्लुंगी थवाई पांगलिब लेजिस्लेचर सिंगी माइकैदा मेजोरिटी ओइब ngamdabadagi ing kumja so singani ga sumna amagi jungi tak ani da amukasu pr thamdilakhi। pr asi ing kumja so singani sumna ani gi march ki tang 3 phawba numit chani ga humda ta in phawba chatnaki। state asi da pr mathang thamdilakhra matung da chaliba sahi kumja 2025 asi gi february gi tama panda nongthombam biren chief minister resign tawkhibadagi numit mangani rom political crisis thoktun lerekhibadagi masibu lakshin nabu hotnangi cherakta था की तंग 13 की निमिदांग खंगहौदना प्रेसिडेंट रूल थमजिलखिब असि थारगा पीआर थमलखिब मसिंग 13 सुदुना लेबाक असि पीआर थम मसिंग ख्वाइदगी याम मणिपुर ओइरखिबनि। मणिपुर ख्वाइदगी सांगना पीआर थमखिब असि इंग कुमजा सो 1959 अक्टोबर की तंग 13 तगी इंग कुमजा सो 1963 की मार्च की तंग 19 फाउबा सही अनी गे नुमित 183 थमखिब असिन ओइरि। अदुगा ख्वाइदगी तेनबा पीआर ना कुमजा 1963 की मे की तंग 13 सही असीमकी जून की तंग 19 फाउब हाइबदी नुमित 94 थमखिब असिन ओइरि। चीफ मिनिस्टर बिरेन रिजाइन तौखिबदगी इंडिया की प्रेसिडेंट पीआर थमजिलखिब असि निमित कयानी ओइगदगी हाइबदुमदी हौजिक फाउबगी ओइना कना अमतन खंगब ngamdaba फिबमद लैरि। लेबाक असि स्टेट सिंगदा पीआर थम ख्वाइदगी मसिंग याम स्टेट मणिपुर ओइरिब असिगी मरम करिगिनु हाइबसिगी मरम मियामना नैननिंग ओइ। मणिपुर की मियाम प्रेसिडेंट रूल चैथिंग ख्वाइदगी मसिंग यामना मायुकनरिबसि लेजिस्लेचर सिंग मरकता खैबुंग तानब अमदी सेंट्रल गवर्नमेंट स्टेट असिबु लुमना लौबगी महुत्ता अखाबा मियंग येंगबदगिना हाइबदा हाइमन मथोक्लोइ खल्ले। सेंट्रल गवर्नमेंट अमदी स्टेट गवर्नमेंट की मतम की लेंगाक्लोंगी थवाई पांगिबा लुचिंगबसिंगना मखोइगी अनिंगबा अमदी अपामबगी मखापोना पॉलिटिकली खुदोंचाब लौननबु होटनबदा मियामबु मखोइगी अनिंगबा अमदी अपामबदु हुमदुना खुलाई ओइना सिजिन्नबदगी मिचम मियाम अवाब तहनबगी थबकसिंग लिसांग चिना चत्रखिब अदु मखाताना तौरोइदबनी। पॉलिटिशियन लेजिस्लेचर सिंगना नारीबक नरमदुंग अपुनमगी सक्तम मियामगी पुंची कन्ननबु होटनबग लोइनना चौखटपा तंगदु लेताब चिंजाकत मिपाल तांगदबा अमदी मियामगी मरकता नुंसी चानब अपुनमगी पंगल लैहन्नबु होटनगदबनी। पॉलिटिशियन सिंगना मियामगी अनिंग अपामबगी मयोक्ता मखाताना चथब तारबदी नरमदमदा पोलोइदना खोगी फिदा लेरेक्लोइ हाइबदु खंगबा मतम ओइरे। लेंगाकपसिंगी मफमदा पुक्चेल सिंगबा कथोकपा नरमदा मियाम नुंसीबगी महुत मियाम खुलाई ओने सिजिन्नबगी खुदोंचाब लौबगी थोंग चथरबदी नखोइगी तुंगना चत अफबु ओइरक्लोइ हाइबसि नखोइ नसाना खंगदबनी। भारत की प्राइम मिनिस्टर ओइब हाइबसि भारत की मनुंग स्टेट यूनियन टेरिटोरी भारत पुंब चप मानब मियंग येंगदुना
पुक्सेल सेना कथोकपन मांग थादुन अमदी नेशनलिज्म दी इंफम ओइदुन थबक पंगथोकप ngamba mi aman oifam thoke mato gosi ke chap manana manipur ki chief minister oiba haibasisu manipur pumba chap manaba eng yengduna afaba thabak tawbu ngamba kangnu phuruk naiba mieng yengdaba aigi haibu khal asi thatoktuna miam ngi oiba thabak chung yimpham oiduna afaba thabak tawbu ngamba mi amabu manipur ki chief minister ohenba chungani madu natrabadi manipur ta hojik thoklibi irang asi makhatan adum thokhi gani adugo lengak ama sasangi thabak puminariba minister sing MLA singbu amat toina punsin tachin duna pukchel seng kathokduna mang thaduna lebak miam gi damak afaba thabak to hon ngamba luching amas oiba tai luching bahai ba sigi wan thokti lebak miam amadi lengak sasan tawbudi yawriba minister amadi MLA singbu mahakna kathokpana mang thaduna achumbadi infam oiduna thabak to ngamba masagi oijaba amadi kana ba hana lowna bu hotna daba lebak miam achumba lambi da pubu ngamba haiba mi oidubu luching ba haina kaunariban amarom da haina belai ningthौना ngang lebak wa lebak makha tahide thakta su kahide haiba ama leiban wafam masi luching bu oiriba haibadi lebak asigi chief minister oigidor mi aduna matam khudimang da su kaw roidaban haibadi lebak miam na vote piduni miam gi mihun oina thagalaktuna lengak semduna minister MLA amadi chief minister oina lengak sasan tawkraba matungda lebak miam bu karisu leitana haibadi amot akai hundukpham oina khanduna miam gi mafam da kaidongoi da chu minamba wa khak ngang loidaban adubu manipur da di luching bu oiriba haibadi chief minister cabinet minister amadi MLA oiriba mi kayana thabak oina pangthok ngamloi da kaya amasu tawgani haijinduna miam mamang da phongna lokthokpagi hainabi am lei thabak oina pangthokani haiduna miam mamang da lokthokhraba matungda thabak oina pangthok ngamdana minamba ngangba luching ba haibadi tai maduna ningthau palingai matam da lebak ki ningthau oiriba mi aduna lebak miam aran ba wangang da bu hotne loinen thabak ama tawgani haiduna lebak miam na ngangthokki wafam adu thabak ona pangthokpu ngammi masibuni ningthौना ngangbu wa lebak makha tahide thaktasu kahidi hainaribasi adubu masi ekhoi luchingbasine hek kawribra natraga miam usitribra miam da minam mangangmugi thabak asi yamna toina chathaduna lisang china lakli masimang lebak miam belenga rosinga leinaga afaba mari adu leina bangamde khudam moina hairabada hojikti chief minister phamdagi masana tokjarage haidun resign tawkraba en birel asi lebak miam da khwaitagi hena minam bangangu chief minister oiki haibi yai mang CM oiringe matamda tawgani haiba thabak kaya lebak miam ni mafam chang thौना ngangthokraga hojik phawa thabak on pangthokpu ngamdan leikhiba sini man ngangkiba wajau sing adu hojik phawa social media sing da koini ninduna leiri maduna lusing ba ma haibesti mahaki sajat lichat chakcha yuthak mathak thongu ikai khumnaba makha thaba bunung sibiba lebak miam da matam leibak khibak da oidabu wangang daba maribak miam bunung siba kathokpa mang thaduna thabak to ngamba haibadu oigedabani masina siloidri makha thaba masa manaw singbu matam punamak ta tasin khomjinduna amadi asoi aran punamak chung thokminaduna nungsiba amadi achumbagi lipuna chena konsin ngamba luchingba am oiba tai maram maduna handak manipur gi anobu chief minister amma khanana bu hotnariba asidadi miam bulalon potkum oina khangadaba marebak manipur amadi miam nungsiba ngamloidaba ningthौना ngangbu walaibak makha tahide thaktasu kahidi haibadu manung hutna ubu ngamba luchingba amma khanana bu hotnaba mathok tai madu hek natriba makhaidi lebak asi kangkhong chaiba haibadu adum oidun leichigani haibachi lamdam sigi miam prajana khangjinbu mathok tai democracy chatpa india gi state manipur gi miam di democracy na piba hak adu phangjab ngamdri haibasi hojik president rule leirib asin takle miam na election tawraga miam gi thabak tawna bagi mute khanba haibasi democracy gi chatna pathak ki matung inani miam na khanba mute na lengak asibu election the political party amagi legislature singi masing na lengak sembagi masing suraga haibadi majority oiraga sembani majority oiduna lengak sembagi ayaba leitrabadi atai party dagi lawsillaga natraga lengak sembada mateng panghallaga chungsinna lengak oina lengak pagi chatna pathap lei hojik lai batrani thoi subo manipur legislative assembly election dadi BJP na lengak sem yabagi masing suna mai paktun lengak sem lakhibani madun amuk JDU ki taruk mai palakpada mangana BJP da onsinduna BJP di yaukibadagi BJP na nena tana lengak chaba yaraba atai party kayana su mateng pangdun chungsinna lengak oina lakhibani adubu BJP na luchingba lengak asigi chief minister na matang matam chadan chief minister oibadagi resign tawkibadagi democracy ki chana pathapta akaiba yadaba maram leibana miamna election pangthokna khankiba mihutchingna suspend tawduna thamlaga president rule leiriba sini phibam masi miam hak manghanbani miam hak manghalak pasigi maru oiba maramdi
मियामना खनखिब मिहुतसिंगना पुक्चेल खोइजेल तिनना लेंगाकपगी थबक तौदबदगिनि हाइबसी हाइमन मथुकलरोय मरुओइना बीजेपी की पार्टी त लेंगाक सेमबगी मसिंग सुना मिहुत लेजरबसु लुचिंग मखनम ngamdabadagi president rule lehelliba asin फिबम मसी खंगदबसु बीजेपी की मिहुतसिंगना लुचिंगबा अमा खनम ngamdaba asigi maram kaya leirambasu yai maram sing adu handok hanjin tawnarga miyang hak manghandana hotnaba chummi kariguma miyang gi mihut suspend tawringai da matam asida wakhal taminaduna lengak sem ngamdabadagi amadi yaraktabadagi dissolve tawrakpa taraklabadi yam ikai ningai oiba film amada laktuna election pangthokpa taraklabadi miyang gi wakhal kai oirakani haibaji khangba chummi miyam gi hak manghan khibagi daita kanana pugani loinana miyam bu nungsidaba mihutchingni miyam bu nungsibagi matau natte hainar kani haibaji ngasigi luching basin khangpham thoki matam matang i pawsing miyam di honduna miyam gi mitna kong oihliba ipak tv news haiba news newaking youtube channel amadi facebook page asibu adobna like share comment follow amadi subscribe to biduna tung koina miyam gi seba to ngamnanaba support to biyo haijari